आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maru oiba pau Mukhyamantri Nongthomam Biren Singh na hairi Raija sida khwaidagi mangjil thana paikhatkadaba thabakti santi amasung mahusagi phibamda hanjilhanaba honabani Raijagi Security Advisor Kuldip Singh na hairi Surachandpurda pangthokhiba ningtam numit palan tharonggi matangda jila asigi Deputy Commissioner amadi SP da report tharaknaba khanghankhre Rajapal Anusuya Uike na ngasi Raj Bhavan da BSF Eastern Command gi mihut kangbu amaga unakhre Imphal West, Imphal East amasung Kangpokpi jila singgi oina hayang ayuk pung 5 dagi numidang wairam pung 6 phauba curfew komthokani amasung Pradhan Mantri Narendra Modi na hairi Bharat saukhatlaba leibak ama ohenbada Panchayati Raj institution singna sauba thodang loba ngamgani Mukhyamantri Nongthomam Biren Singh na hairi Raija sida hojik khwaidagi maru oina paikhatkadaba thabak asi santi amasung mahusagi phibamda hanjilhanbani Imphal gi Secretariat South Block ta leiba conference hall da ngasi pangthokpa Sadbhavna Divas thoramda wangangbada Mukhyamantri na hai Raija sigi hojik oiriba luraba tanpham asida mot khenaba kaya leiba yai adubu santi hanjilhanaba honaba haibasina khudaki oina paikhatkadaba khwaidagi maru oiba thabakni magna hai sarkar gi karmachari sing amasung miyam puna honaduna Tha ahum mari gi mangkhiba matam sing menkhatnaba puna honaminaba tangai fade Sri Biren hai ngasi gi saukhatpagi lamjel asida yaunabagi damak tongan ba kanglup singi marakta thajanadaba magi kanglup singi ta oiba wakhal amasung oijaba tanba haibasi thadokpa tangai fade Mukhyamantri na hai haukiba sing kaukthoknaduna afaba saukhatpa amasung santi level lamdam ama oihanaba aikoi puna honaminarasi masigi damak afaba wakhalon amasung pauktakna singba pibiraknaba su Mukhyamantri na appeal tawkhi Mangna hai Miyamgi fanaba khanba haibusina athoiba wakhalon oigedabni habsida Gandhi gi asetpa thajaba oithi malemgi saukhalaba leibak singi marakta ama oiriba ikhogi leibak asida ngasisu hingsa natraga pamdaba thogdoksing hek thoktabadi nate asiguma thogdoksing asina malyamba kunsi madi lansum sing manghanbada natana amana amada tungkoina thajanadabagi masak oheli masina saukhat lamjelda tapthanbada natana apunba bharat amagi sakam sagatpurusu puru thanghandaba nate kanglup phuruk khaktagi oiba apitwa wakhalon amadi Isa kaktagi oijaba tiba thadokse haibasang haukiba da soikiba natraga lankhiba haidana adum nahona nisinaga leibasi phatte anuba lakadaba punsigi mayolda ikoi sakhut thorang amde nuksi sanana koi amatoina sanction minana ba honabadu maduni henna maroi akhoi markta leiba differences akhoi masen amatoina mangla punsinar kanda Manipur da peace hanjalakpa amadi Manipur se hana gumna development gi lambi da mangda puba haibasi punna satminaba matamni palan tawram masigi wakhalo adu maruina logjerga lamdam masida leiriba kanglop singi lusingbasing amadi miyam punamakra ai yegi haibo wakhalon thadoknaduna mayam ge wakhalon da mahusada gi nuksi sanana leirapa punbagi sakam session hanba haibna singba kaya se koi pun honaminasi Manipur Vidhan Sabha gi mifam phamgadra haina paumi singna hangba wahamgi paukhum piraduna Mukhyamantri na hai Manipur Vidhan Sabha gi mifam adumak soidana phamgani ngasigi thoram aduda Mahut Mantri Y Khemsan Mantri Singh MLA Singh Chief Secretary DGP Police amasung civil gi makok thongba official sing saruk yakhi Mukhyamantri na lusingduna Sadbhavna gi wasak lauki Sadbhavna Divas asi sahi khudingi August 10 da pangthokpani handaki sahi sigi oina nongaijing nimitta tabana ngasi thoram asi pangthokpani District Administration Thawbal na sinduna Thawbal DC Office Complex ngasi Sadbhavna Divas pangthokre thoramduda jila adugi Deputy Commissioner Ahanthem Subhasna Sadbhavna gi wasak lauki thoramduda jila thaki officer singamsung DC office ki staff sing saruk yakhi Raijagi Security Advisor Kuldip Singh na hairi Surachandpur da pangthokhiba ningtam numit ki thoram adugi matangda jila asigi Deputy Commissioner amadi SP da report tharaknaba khanghankhre Imphal gi Secretariat South Block ta leiba conference hall da ngasi pangthokpa Sadbhavna Divas thoramgi loisalakpada paumi singna hangba wahangi pakhumda Sri Kuldip na hai जो भी रिपोर्ट है रिपोर्ट अगर सच है और सारी चीजें जो हम लोगों ने एसपी और डीसी से रिपोर्ट मांगा है जैसे रिपोर्ट आता है लॉफुल एक्शन विल बी टेकन अगेंस्ट ऑल ऑफ देम वंस रिपोर्ट कम्स वी विल टेक लॉफुल एक्शन ऐसा है कि स्पोरेडिक फायरिंग कहीं कहीं डेफिनेटली कुछ होता है वी अटेंड एवरी डे कॉम्बिंग ऑपरेशन हो रहा है हथियार रोज रिकवरी हो रहा है आर्म रिकवरी इज मोर देन 1250 Rajapal Anusuya Uike na ngasi Raj Bhavan da Border Security Force BSF Eastern Command gi ADG Sonali Misra na lusingba mihut kangbu amaga unaduna wari sanakre unabadu da ADG Misra na
Manipur gi hauzik oiriba tangdu leitadaba phibam asigi yanglaka tongan जिला मापनदा BSF की कंपनी यांखैमा थोइना ngak seli Imphal da deploy tawriba company sing asi maruoina singa tainaba mafam singdani haina paudam khi BSF personnel singna lokhaliba section thorang sing adugi damak Rajapalna thagatpa phongdokhi loinana security force singna leiriba asi miyamgi punsi kannaba amadi awana taraba matamda mateng pangnabani maramaduna security force singna miyambu tengbang bagi lambi asida chatnaba su Rajapalna pautak pikhi amaromda Kaksing Khunawdagi artist Thoithoiba Mayang Nambamna Lusingba artist Kangbu amagasu Rajapalna unakhi Kendra Sarkar amasung su taunariba lalholup kharaga wari sanagani hairiba adu tawbidanaba Manipur Vidhan Sabha gi sadasya RK Imona hairi social media da thadorokpa video message amada Sri Imona hai sugi ground rule thogaiba singa Kendra Sarkar ga wari sanagani haiba si Manipur gi miyamna kaidawnungda pamloi Civil Society Organization gi mihu singa kendra ga wari sanaba matamdadi taramna okli haina mahakna makha takhi Manipur da thokliba irang asi yengsinaba CPIM gi miyoi marina saba mihut kangbu amang asi Imphal da thonglare makoina hek thongbaga Churachandpur amasung Moirang da hangba relief camp sing da chatuna mafam adu da sangjafam lauduna leiriba miyoi sing unakhi mihut kangbu aduna Churachandpur da chatuna CSO singasu wari sanakhi kangbu adu hauzik Imphal gi Raj Bhavan da Rajapal Anusya Wike ga unari CPIM gi mihut kangbu asina Imphal da leiringai da hayang Imphal gi relief camp sing da chatkani amasung CSO singi office sing da su chatuna wari sanagani tungda ima kaithel da su chatkani nongmaijing numitana Imphal da dolgi state committee gi extended mifam pangthokani Imphal West ki langjing da leiba CRPF ki IG Sandip Dattana hairi CRPF ta mitai kuki gi khenaba thamduna thabak tawba leite force asina miyam gi punsi amadi lanthum ngak senbada mathaudang oiribani wafam asing asi Imphal East Jilla gi Saumbung da leiba Biramangol College ta hangliba relief camp ta leiriba inmate singa unabagi thorum amada IG Sandip Dattana phongdokhibani mangna makha taraduna hai CRPF ta Manipuri macha kaya amasu thabak tawri Central Force asi miyambu manaba midyeng de yengduna thabak tawba force amani hauzik Manipur da thokliba irang asida kanglup ani gi marakta khenaba midyeng thamba leite Sri Sandip na hai irang asida miyambu ngak senabagi damak mafam kaya da CRPF personnel sing deploy tawri miyambu asoi angam thokhandana ngak senba haibasi ekhogi thaudangni tabiriba pause akasbani Imphal dagi ni Imphal West, Imphal East amasung Kangpokpi Jilla singgi oina hayang ayuk pung 5 dagi numidang wairam pung 3 phawba curfew komthokani. Thoubal Jilla da hayang ayuk pung 5 dagi numidang pung 9 phawba curfew komthokani. Kaksing Bisnupur amasung Churachandpur Jilla singgi oina hayang ayuk pung 5 dagi numidang wairam pung 5 phawba curfew komthokani. Thoubal Jilla gi Yairipok Police Station gi manung chanba Yairipok Sarangpat lambi gi lamlom ahum phangbada ngasi nungtil pung 2 khare helakpada masak khangdaba singna miyoi ahum makhongda nongmaina kaplaga hundoklamle nongmaina kaplamlaba miyoi ahum adu Yairipok Bamun Lekai Yairipok Ningthaunai Ngaubom Kaithel amadi Yairipok Singa mathak lekai dagini hairi Security Force kya punba kangbu amana Lilong Saubo Khuldagi Khusukhulai amadi aina yadaba potlam kya phagale hairi Police ki pauna hai Lilong Saubo Khulgi akoibada Khusukhulai kya paisinduna leire haibagi akangnaba pauma phangbadagi Kuntraum doi suba Assam Rifles Thoubal Police Commando amadi Lilong Police ki apunba kangbu amana ngase ayuk pung 3 makhai taba matamda thiba humbagi thabak chathakhi SP Thoubal gi midyang makhada chathakhiba operation aduda Lilong Saubo ki singya dagi amuba polythene amada khusukhulai sing lolaga thamlamba thengnakhibani faraba polam sing adu makha taba aingi oiba thabak lokhanaba Lilong Police Station da sinakre hairi National Highway Kuntra Taret Imphal Jiribam lambigi khongsang amadi irangda Singning Khaibadagi lambi phaunaramdaba adu ngasi road construction company gi miyoi singna sengdoktuna mahusagum gari chathok chasin yare adumoinamak haujigmaki oinadi malpuba gari singdi chathok chasin tawba yadri amaromda khwaidagi sauna singning khairiba irang amadi awangkhul part 2 gi mafam singsu lambi sengdokpagi thabak ngasi numidang athengba phawbada loisilaba yana leire Manipur State Commission for Women gi chairperson Salam Ulka Devi na lusingba mihut kangbu amana ngasi all lambulenda leiba Manipur Central Jail gi phibam yengsinkhre commission gi mihut amadi staff singaloina na chatkhiba khongsat aduda Manipur Jail gi SP prison Sri Badrikana jail da leiribi nupi bondi singa commission gi mihut sing aduga unahankhi SP gi maikaidagi jail da leiribi nupi bondi sing amadi makhoi gi phibam commission gi mihut kangbo aduda paudamkhi khongsat aduga mari lenana commission gi mihut kangbo amadi jail gi authority ga famina duna tongan bahiram kaya da kupna khanani nakhi
Tungda Commission gi Maikaidagi Jail Authority ga Khusamnaduna Legal Awareness Workshop ama pangthokpa Jail da Bondi singi damak fee saba Lei saba amadi candle saba na singba vocational workshop pangthokpa Miyoibagi minungsi yenglaga matam kuina imung manungga thengnarudraba Bondi sing imung manungga pau phauna hananaba honaba amadi Myanmar gi nupi Bondi sing makhoi gi maramda thindokhinaba Bharat Sarkar gi Griha Mantraloida aiba serol ama tharagani haina khanghalamki Imphal East Jilla gi manung chanba lamlong thong semjinbagi thabak hayengdagi paikhatkadabana thong asi numit mangani thingani PWD na thong semjinbagi thabak paikhatkadabana maram oiraga miyamna atoppa lambi singda satpinaba Traffic Control Police Wing Manipur gi serol amana hairi Leibak sida tinkang na sandorakpa laina kaya thorakpagi sangwang khalakliba sidagi ngakthongnaba madi section thorang lokhatnabagi matangda bab taminabagi thoram amang asi District Administration Thawbalna Chenduna DC Office Complex ta laiba counting hall da pangthokre National Vector-Borne Disease Control Program Malaria Dengue amadi Japanese Encephalitis haiba hiram da pangthokhiba thoram aduda resource person singna Malaria Dengue amadi Japanese Encephalitis ki maramda miyamda khanghanki Disabled Development Association Manipur gi Taratare Soba Foundation Day ngasi samuro awang lekai community hall da pangthokre Thoramadu da thoiba mithunglen oina saruk yakiba social welfare gi director Ngangbam Utamna lamdamasida organization ama sembada professional oina semhaning bagi apamba phongdokhi senda lambi ama oina thabak kya satharak pasina mathau ningthina tawjariba organization singi masak thihanabagi masa ama so heli haina Sri Utamna makha takhi haujikta phangba pauda ngasi Kamjong Jilla gi manung chana leiba Thawai Kuki village thokhiba khuthongnabagi thaudokta miyoi ahum sire Tungda Security Force na mafam aduda sangsinduna Operation Sathaki haina Manipur Police Control Room gi serol amana hairi Mitai irol iek loina silon apunba lob milal lingkhat ki bagi kun suba mapok kuman thoram ngasi lob asigi mayai loisang da pangthokre lob ki serol amana hai thoram asi pangthokpagi nunggi oiba firepti lamdamasi da mitai mayek irol amadi loina silon bu malem gi phambak ta thaganaba lepalaitana honabani hairi Pradhan Mantri Fasal Bima Yojana Crop Insurance ki makhada lisingani kulhumdoi gi kharip lorok ki oina khangdoklaba mahimarong singi debit premium amasung lomi singi enrollment tawbagi matam tha asigi taratareta kuntha mathoi phawba sangdokle Dhanamanjuri University ki makhada DM College of Commerce ki Bachelor of Vocational tamnabagi damak form thabagi matam tha asigi kunmanga phawba sangdokle tabiriba pawse kasbani Imphal dagini Pradhanmantri Narendra Modi na hairi Bharat pu chaukhatlaba leibak ama ohenbada panchayati raj institution singna achoba thaudang loba ngamgani Dadra amasung Nagar Haveli amadi Daman amasung Diuda ngasi pangthokpa Kshetriya Panchayati Raj Parisatta Pradhanmantri na video conferencing ki khuthangda wa ngangbada hai panchayat sing asi ganatantra gi yumbini amasung maki sarkar na panchayati raj institution sing mapangal kanhanaba aset pa phirep ka loina na honari Sri Modi na BJP gi Jilla Panchayat members sing da saukhat thorangi thabak sing miyam gi khongjang ama oina paikhanaba appeal tawkhi mangna English sing ani ni futaret phawbada Bharat pu chaukhat paleba ama ohenabagi damak khungang tehsil amasung jilla khudimukta chaukhat pagi mangal phanghanaba hairi Pradhanmantri na Jilla Panchayat members sing da mifam pangthoktuna sahi khudingi project ahum da akhanaba milyang sangduna thabak lokhatnaba haikhi masigi damak local body sing da sel matik chana pire amasung Makhata na selgi awat pa leheloi hairi. Aroibada maroiba pau amukhana. Mukhyamantri Nongthombam Biren Singh na hairi, Raija sida khwaidagi mangjil thana paikhatkadaba thabakti, santi amasung mahusagi phibamda hanjilhanba haibachini. Raija gi Security Advisor Kuldip Singh na hairi, Churachandpur da pangthokhiba ningtam numit palan thoromgi matangda jilla asigi Deputy Commissioner amadi SP da report tharaknaba khanghankre. Rajapal Anusuya Uike na ngasi Raj Bhavan da BSF Eastern Command gi mehut kangbu amaga unakre. Imphal West, Imphal East amasung Kangpokpi Jilla singgi oina hayang ayuk pung 5 dagi numidang wairang pung 3 phawba curfew komthokani. Amasung Pradhanmantri Narendra Modi na hairi Bharat pu chaukhatlaba leibak ama ohenbada panchayati raj institution singna achoba thaudang loba ngamgani. Pauloi jare.